Paksida yung pau khara update tawjari. India ke President Draupadi Murmu na Shanghai Festival audo kadawri. Shanghai Festival ki mapung oiba mafam mairang kunaw do oiragani sa minister. Shanghai Festival hautuk na dabagi damak India ki President Draupadi Murmu Manipur dalakani. Loina na festival asigi mapung oiba man benu mairang kunaw do oiragani ana sa minister nong tumbam bere na fangdokre. Wafa masing si Chief Minister na hakting na haujik thangga gendragi manung chana leiba moirang khuno makhalai da sagaliba Shanghai Ethnic Park yengsin bagi khongchat ka marilain na pahmi sing da phangto ki bani mana makata na hai Shanghai ga marilain na ba kari gumba amasana na ba hai tuna AC asigi kai pelam jau kairen fabi amadi moirang khuno da mafam thirak pada moirang khuno gi mafam asida phang bani mafam asida hanadagi hauna u wa kya haudun lermle mafam asi Shanghai Ethnic Park sabada khwaidagi mafam chaba mafam waire mafam asi gi miyam nasu mafam asi pipi bagi tamak tam yambo kaujaroi amadi thagajari hanagi India gi president chu Shanghai Festival asida lakvina da bhai jagre adana president lakadabanina lambi thong paktok chok thok da moirang AC amadi thanga AC gi miyam amade club organization kyan support tawirakpa asigi damak su thagajari makatarakwa atoba pauda Indo-Myanmar ngamkhai faring da outpost kuntra gambari NIS-37 da taruk lingba cabinet na yakre. Covid da sigiba miyoi sing poloi kiba anwar da regular force ama piba yakre. Indo-Myanmar International Border da police outpost kuntra gambari amasung National Highway 37 Impal Jeribam lambi da police outpost taruk lingkhat pa ngasi paangto kiba state cabinet pipam na yawa fikre. Covid na laikit rapap miyoi sing poloi bada achoba thodang laukiba MD Anwar Ali da lengak na regular post ama pina da bawarep su laukre. Ngasi nung tilpung mga tapa matam da si Minister Secretariat ki Cabinet Hall da si Minister NPD na siya lag do na paang thokiba Cabinet mifam ga Marilena Education Minister T.S. Basanta Kumar na hai. Police outpost kuntra gambari isaba ki tabak Manipur Police Housing Corporation Limited na paikat kani. Indo-Myanmar ngamkay faring ngasi hana army kakta na ngaksen bagi tabak toromba do Ministry of Home Affairs tagi ayawa lauraba matung the State Armed Forces so ngamkhay ngakpada yauna na ba outpost singa si saga dawri bani ngasi gi mifam aduna National Hydrology Project ki makada State Water Resource Data Center asida Water Resource Department bo Nodal Department oina haplaka State Water Informatics Center lingba cabinet na yakre Margin Pony Complex ka taina bada leiriba mafam sing haktenan leiba masung masiga mari leina na Parsis Committee ama sembada cabinet na yakre. Veterinary Officer kuntraga humdoi fera veterinary staff kuntraga humdoi amasung driver kam veterinary attendant kuntraga humdoi livestock health control program ki makada mobile veterinary unit singling na bagi dama contract loba cabinet na yakre. Rashtriya Google Mission ki makada country koina supervisor taraga dare amasung data entry operator kuntraga mari logo du sayaba fiki. Masigi senpa masih ana center amasung state na 50-50 putok na nabigi wafa madu 90-10 uhenpin na batak na nabagi cabinet na ayapa fiki ngasigi mifam atu da SDC Impal West Central po circle ani thok na khaidok po da mifam atu na ayapa fiki loina na Manipur Land and Forest Cell semba da cabinet na ayapa fiki mifam atu da di Manipur Urban Area Transit Oriented Development Policy 2022 semba Manipur Transferable Development Right Policy 2022 fongba amasung sanhanbada ngasigi mifam aduna ayafa fiki mifam aduna di Manipur State Affordable Housing Policy for Urban Area 2022 sanhanbada so ayafa fikre di Manipur Staff Selection Commission Act 2022 ki makada di Manipur Staff Selection Commission Rules 2022 sembaga loina na commission asigi posting creation tawbada so mifam aduna ayafa fiki Mefam aduna Chief Minister's Help for All Scheme gi makada contract engagement da hapna da have a fiki auji bobada CMSA gi makada khongkang samfan sukna mapanda mioi lagani lising kun gani fan screening tawkre Mefam aduna Ayushman Bharat Health and Wellness Center ki nabagda Community Health Officer samagani fu gamari lobada cabinet na have a fikre loina da Manipur Health Services da MPSA gi khutang da Medical Officer sing lobada cabinet na have a fikre Laugadaripa Dr. Singh asi namit chamani COVID ki mathau fang thokpada makoina utkiba performance adu yenglaga written test da ahenba mark therapy badasu mifam aduna ayaba fikre Nafet palida CAC amasana da bagi damag lam acre 0.75 hakting na leibada cabinet na ayaba fikre Star of the Hana lengak na budget lupa crore chama khak to na thamkraba matungda ahenba una lupa crore kuntra amaga khaklaga
Thamnaraba Manipur Pension Fund Audokpada Ayaba Fikre. Ngasigi mifam aduna Youth Affairs and Sports Department da course kun kanifal lobada Kevin na Ayaba Fikre. Course hab kaduriba discipline singa tudi archery da ama, athletics da ahom, basketball da ani, badminton da ani, bodybuilding da ama, boxing da ani, football da mga, handball da ama, hockey da ahom, judo da ama, lawn tennis da ama, shooting da ama, swimming da ani, table tennis da ama, volleyball da ama amasung weightlifting da ani yauri hari. Masang oiba wafam sing Indo Myanmar ngamkai faring da police outpost kuntraga mari amasung NIS 37 da outpost daruk saba cabinet na yakre. Water Resource Department na Northern Department oina National Hydrology Project ki makada State Water Informatic Center lingatwa cabinet na yakre. Health and Wellness Center sing the matau tawka ba Community Health Officer sambagani fuga mari loba cabinet na yare. Manipur Staff Selection Commission rules semba masung commission asigi was creation tawba cabinet na yakre. Medical Officer sing NPA sigi kutang da loba yakre. Sports Department da tongan ba discipline singi course kun ganifal loba da cabinet na yakre. Covid na lai kitraba miyo sing poloy bada tawdang lokiba MT Anwar regular force mapi bada cabinet na yakre. Drug lalon ba mapi ama thangmai banda kullaga lairam le. Imphal West District ki thangmai ban hizam laikai da maika ba drug lalon ba mapi ama kullaga lairam le. Magda sunata na thangmai ban ki manung da maika ba drug lalon ba mari ama so operate tawram bada ki police na phare. Imphal Police Station ki team yada ki volunteer amadi BJYM ki members sing pullaga thangmai ban area da ngarang no bidang. Pung taraga makharom tabu matamda sathaba drive da mayaka ba drug lalon ba miyoy mga asi payaka ba drug kona na phagat pangam kibane. Police ki paunhai fara ba miyoy sing adudi thangmai ban hijam laikai da ki thangjam tanajit sahi kolom doi. Abukpati S Ramu laikai asimagdagi salam inrik sahi kun ngani thoi apokwa S Gyanandro. Thangmai ban laurung purit laikai dagi jumnam sani laikai asimak dagi jumnam kelemba sahi kun gamapan afok palai kiraba Y ipotombi amadi thangmai ban maisnam laikai dagi lingzel longjam sahi kun ganifan apokpa el ipoyai mane makoi manga mak mai ka batrak sabat loinana thangmai ban gi area da trak lalon phaki thabak chathaba mioi ngak tani haire bahosina hai karang no bidang pung tara makharum taba matamda thajaba yaba pau ama phangwadagi Imphal Police Station ki team yada ki volunteer amadi BJYM ki members singa fulaga thangmai ban hijam laikai daliba thangjam dhanajit ki yumda sangchin na thiba humba chathaba ka loiduna mahakpo wang pohong chathabada mahakna mahaki mamanaba Indrik amadi sani ka fulaga mai ga badrak samina ba ka loiduna yonba ki thabak su chathai haiba khangba ngambadagi khudakta salam Indrik ki yumda thiba humba chathabada millimeter thiba humba chathabada milliliter sani ki Amulkul bottle da hafa heroin brown sugar Kaini kauta ani da hapa brown sugar amade brown sugar apagi ahang basafon kep tara kamari phangbangam ke makata da chathaba drive da drug lalon mada yawa jumnam sani su mayum da ki phagat pangam ke magi yumda thi bohum chathaba da mai ka ba drug phangbangam ki te atubo magbo wang pong chathaba da maki magnam hagi mamhana ba dhanajit Indrik jumnam khelemba amadi lingzel longjam ga pullaga thamai ban area da mai ka ba drug lalon ba ki thabak chathai aiba khangbangam ke Magna hidorak pagi matungina yumnam kelem pagi jumda thiba humba chathabada heroin brown sugar yawwa bhal mari fangbadagi mahak su phage makata na chatharak wa drive ta ngarang no bidang pung tara ga mathoi minute jangkhai ga mangarom taba matamda lingzel longjam gi jumda thiba humba chathabada heroin brown sugar yawwa while sani sumna tare WY tablet tara alzolam strip tara ga mari Tramazic capsule strip taru Valium tablet strip taru Tidal tablet strip ama Tidal tablet 100 mg strip ani Bufre Norfin tablet strip mga warma capsule amamadi drug hafagi ang bapal samri yang kai ga mga phangbangam badagi magzo phaki faraba miyun mga atugi mataktem fal police station na case ama local haire makadarakwa atop pauda Srivon Air Secondary School gi ka homdagi hena sinaba yadre lega ki school phagadan si mission auto ki ba merang purel a school oza mafandagi hena leiramdre Manipur lega ki school sing phagadan bagi pandam da seminister da school phagadan si mission yanan hauto gi Imphal East District ki Andro Assembly Constituency ki manung channa leiriba merang purel a school asi mahiroi chadret hena leiraba su headmaster jaun oza mafal dagi hena leiramdre an Democratic Students Alliance of Manipur desam na phangtorakli Wafam masing asi desam ki thangmi sin Imphal East ki tongan bo mafam sing leiriba school sing ki phibam yangsan bagi khongsada mada phang to ki bani khongsada dudak merang purel a school amasung luang changpam leiba Srivon Higher Secondary School ki phibam yangsan ki
Mairangpurel High School ki wanadi school gi infrastructure yamna madik chana leiramba thengnaraki loinana class 1 dagi 10 phawda mahiroi sadet ki madak tamlamba thengnaraki adamoi namak makhoi gi dakpi tambinar bagi oza nipan mapan dagi hena leiramdaba asina awawa kaya mayoknaramba thengnaraki Sribon Secondary School ki wanadi school ki infrastructure yamna fibam chadan lerik tamba yaba class room ani home dagi hena leiramdaba thengnaraki loinana class to ramdaba dagi school ki veranda da fawa fal thaduna tamdaramba thengnaraki loinana oza singna santhi laingoi tutuna classroom semchelamba fawa desam ki drive aduda uwa fanglaki iramasi ki matang da desam ki secretary general M Somorjit luang na pami sing dai lenga ki school sim phagna narba school phagna mission singba thorang kya ro paikale aina lenga na itat tatana phongdok labazo hak thena de yengsin bada asoiba amadi hoba singda pik thana lairi Mairangpurel High School State Headmaster ama yauna oza mafandagi hena leiramdaba si yamna laibak thibani School lasi lenga ke school singi marakta yamna fawa school ama oina launaribani loinana school fagana mission audo ki be school su oiribani handak da bangdo ki ba phone aloba class 10 examination da mairoi chada sama fast over school ama su oiribani Mairangpurel da high school ama sung primary school ani thokna leiri atobo class 1 dagi 5 forward leiba primary school asigi hoina de mairoi masing jamna leirabaso Oza ama fawa leitre marmasina class 6 dagi 10 fawa leirba high school ge oza singa sina afekpa angang sing asi sularik takpi tambi bagi tabak sa thaure Lainga ke school singi marakta sanging mingsen oina leiriba school asi fawa da asigba khutong sa daba singa si mayuk naram liba asin ataya tofa school sing dadi kari phibam da deram kadagi haiba sida tu sung ba phawe harbe school asi matam khara ki mamang dadi local MLA na masana sel puthok se duna awat pa oza sing nek laga mai tamalam bani hiramasi da lainga na akan mamiyang sang biduna awat fa oza sing lobiyo Madu natrapadi lenga ke school sing phagat na bagi panda madu kaithong da mai pa pangam loi Amarom da luang samam da laiba Srivon Higher Secondary School gi leiram liba infrastructure asi yeng bada yamna nungai ta ba phawe School asi kumja lising ani kun ga mathoi gi August kun ga tareta Higher Secondary School oina upgrade tau ki bane School asi da class 6 da gi 12 forward da mairoi chani kun ga mapan tamle adobe school gi infrastructure sing matik sana lai taba amati classroom phawa lai taba na mairoi sing mai tamba phangdaba gi phiam da laire School asida higher secondary oza kunga mangharom de laire adoba high school gi oza wat panu kudong chada ba kyadi adumak mayong nare School asida classroom ahong khaktam laiba maram na mahiroi sing laik takpi tambi bada kudong chada ba mayong nare ba asigi yenglaga oza sina santhi laingoi to laga classroom senggot bagi tabuk phawa tawtuna laire asingba kaya asi lengak na miyang changpi duna athobada ahoba sing asi bengkan ana pahona biyo makhata na su te samna sathariba driver si manipur ge Tongan pemofam sing da chatuna mahilo sing da thengnai ba awarwa sing yengchan gani hanu sumahak na makhata ke Bosem gi chairman gi from the kekulot pe sanaravra Manipur gi mahiroi sing gi mahimasin tambagi lamda ahanba mahol lep ka da examination am wariba high school living certificate examination pangtho pagi mapung hoiba thodang lo badana tana Housing the class 9 gi mahiroi sing chu Council Board of Secondary Education Manipur Bosem gi chairman gi from the Manipur lekang da keku lot pi sanavra haiba ki wafam education sector da leriba stakeholder sing chawna lanai mioi kyan hang darakle wanga sigi ahurapam gi khongul lirwada thengnar ki report kem pathugi nangarang ba Department of Personnel and Administrative Reforms Personnel Division gi maiketagi deputy secretary PS Bhavananda Sarmana order ama number DEV 1/1/2021 DP part 2 tholam ke Order to the Fongdorok Pagi Matungina Director of Sessions Operations DCO Director of Citizen Legislation Deputy Secretary Level Oiram Kiwi DS Chitra IAS Manipur Lisingani Mapan Release Tawroki Bagi Matungina Director Education S Amasung SPD Samgria Sexia Amasung Director State Lotteries Oriba El Nandakumar IAS Nabasem Ki Chairman Suwaiba Galoinana Director Language Planning and Implementation Manipur ki director ki charsu ahen po na kudak tagi po ba horagani order si makhata bu order ma thorak triba phawa kudak tagi sanaragani ayo ki order ma thoglam ke SD the Salander ba khongjang the organization club sing sarugya biu SDDCM Midai Frupo India ki schedule trap ki list sanhanduna constitution ki ebangak law fangan ba sangselak le ba khongjang asida lamdamas da leiba club amadi organization singnasu mafung phana sawga piu aina Sidle Drive Demand Committee of Manipur SDDCM na fangdorakle wafamasi SDDCM na zathatuna lakpa khongjang ki saruk kamai nangasi singjambai kaitela pangtho ki bawakan mifam kamari leinana committee asi ki secretary ke Bogin Rachina pangtho ki bani mangna makata na hai SDDCM ki lising makata Manipur ki marwai pa yellow phurup ama oiriba mitai busun dan constitution ki article
342 clause 1 ki makada schedule tribe list da yahunduna yellow missing da piriba constitution ki ngaklauseng pian na ba miyam gi khongjang kya ga loina na India amasung Manipu lengak ani da taksin duna lagle India gi oina yellow furup sing po constitution na schedule tribe ST aina sakhang ba ga loina na makhoi gi saktam ngak tuna thamja da ba constitution ki ngaklauseng pi tuna leire ningsin baja abadi SDGC amna submit tokiba representation amaki paukum oina India government komjali singani taraga humdoi May kunga mapanda Manipu government da midai SD list sanadabagi maka kanadaba matau taba report singa loina recommendation tharak nadaba khangala kre ataba laibak thibadi Manipu government hauju phawa thabak ton thok nadaba khongtang amata lokal bagi khodam ubu phangde mayai ka pani sa jolambagi damak mahiroi lup tarukna salute restaurant amokana thingjin kre desam KSA su MSF MSU amasung AIMS na matam khragi mamangda sanai yunariam bagi damak thingjin kraba sekontal heba salute restaurant mahiroi lup taruga sigi aba yaudana thong hangba amati mayai ka pani sa jolam bagi damak amuga nangarang namidang waram pung taruk rom tabati restaurant asigi gate so lonsen kre mahiroi lup taruga sina lamdam masda leiriba mahiroi khunai gi yai fawa nisagi ifakda satana ba paikaliba khongthang asibu kari su leitana khan bagi mawngda restaurant asina thing balaina leina thong hanglam bagi damak nauna thong lonsen gi bane Sadhagiba tribes da restaurant astam yoi kharana fardegi party tawrga leiramba thengna ki aina mahiroi lup taruki mai kedegi phongdoragle makatarakwa atopa pauda nauno pokpa angangi makok kathel dal leiramle Madhya Pradesh ki Jabalpur district da nauno pokpa anganga maki makok amasung makut ama kathel amata tadon leiramle aina ngasi police na haigre government chalaiba netaji Subhash Chandra Bose Medical College and Hostel gi sanitary workers in hostel adugi marakta leiba Kaithel amada haksang gi saruk sing adu fi amana khara yomsilaga tadon leiramba thengna ki bani police na haksang adu gi atai saruk sing adu thina na bathabak sathagre nakalamrom dana angang yonba huranba ani fare Meerut police na sagol sun metam yoy ani fare amasong makhoi dagi saibul asida makhoi na hana Meerut Medical College dagi huran laki banaw na pokpa anga ama fangle an official sing haire Ketore area Mahalwala Khunda angang adu ki mafa atuna no magi mamangdam haki nufina angang pokhiba last but right Memorial Hostel dagi magi masanu fa huran kre na wakat amathang lakhiba matwang Meerut Medical College Police Station da lebak kokon mita case am start dauge Medical College adu ki doctor sin section kyang silaba tungda police na angang adu mafa adu khusin hakre angang adu forward amagi nufi dagi ngasi ayuk police na recover dauki bane Purweda adu ki masanu fa case of LS difagna angang adu huran bane Purweda amasung haki nufi adu police na fakre angang adu yona da huran bani haina police na fara banapi adu na fangdok lakre Chiliba trade pamangda zong thaduna mihoi ama segre Tilaknagar station da Chiliba Delhi Metro 10 amagi pamangda zong silakibada masagi sahi humpumaga manga suraba mihoi ama segre ana police na fangdokre Tawdogado ay pung nipan mina kuntra ga marida thoki bani haire mihoi do Tilaknagar da leiba Satish Malhotra kawi mahak Kerol Vakta Spear Fars ki dukan ama fammi amazong magi business adu COVID pandemic matamda sel mangki ana maki mamak nufa amana haige Tawdogado da Delhi Metro gi Blue Line da servicing da apan bathogan kre Blue Line aduna Delhi amasung Noida City Center da Dwarka sector kunga mathoina chamna libane Tawdogado na maram oiduna matam panthaliba adugi matang da Delhi Metro Rail Corporation DMRC na commuter sing da kangan kre Tilaknagar da track the passenger ama laiba maram dagi Dwarka sector 21 amasung Noida Electronic City Baisali ki marakda servicing theng tharagani atai line punamakta sokte haige Makatarakpa atopa pauda Indoor da maset kaktalaba haksang phangle egos ki jumda haksang maset phangle police Madhya Pradesh ki indoor da police na haksang ki maset am phangba ngamkiba matung angakpa misi amagi case am marik chumna khangba ngamkhre mara leiba myui adu phakre Laiba kupun mite indoor gi scheme number 134 area da haksang adu phangki bane police ki matung ina siraba myui adu Mahosin Elias Joya Kinar koba agas kun kanifan dagi thiba khangki da myui amane Mafamada haksang masit ama fangki adu haksang adugi atopa sarukadu mahakwa hatki pami adugi yumda lairamba thengna ki angakwa du phongdoklak liver indoor zone to Deputy Commissioner of Police DCP Sambat of Dina Press Conference amada haksang adu agas kun ganifan dagi thiba khangdana mangkiba Mohsin Elias Joya Kinharni aigi CCTV footage ki yumpham da police case asigi matangda Khazrana da leiba mioi Nur Muhammad Masin hangki Masin hangba du Nur Muhammad nam haki nafi na magi mafam da satki madu da mahak na social media da transgender Joya da wari saki haiki madugi matung mahak da mahak pu unana pa magi yumda laknar ba Joya da haiki
Nur Muhammad Joya transgender ni khanglakibadagi makoi ani marai yenaraki amazong marai yenakiba adudagi Nur Muhammad na zayabo makhauri milagharki anadi sefi aduna haige Mangna Joya gi haksang adu masjid ani thokna kakdatki bora amad haksang masjid ama hapsen ki aduga madu lambi adugi nangna bu umang amad losin ki madalang thok pangam daba atu haksang sarugadu upu amagi manung da losin laga magi yumda thamgi aina Nur Muhammad na makhatan haige Police na Nur Muhammad ki yumdagi haksang adugi atofa tangkai adu recover tawkre magi matakta miyar pagi case am lawkre amasong mak phakre Miron bi Indian tourist si ki bamatung Portugal health minister resign tawkre Emergency of Star Trek service sing matam khara ki wena thingjin na bapang na lawkhi bawari pamasong hostel sing ki marakta transfer tawpada Indian Miron binofia ma si ki bagi pak sana janing da bapong tok na rakra bagi matong Portugal ki health minister Marta Temido lebak popon beta resign tawkre Pamazimang makata na fine na bagi pivem laitre haina wai fareng amada health minister Temido na haike Madu prime minister na awa fikre ana Portugal ki national broadcaster RT Beat News na haike Hospital da miui ama laiki da wada pen da bafang torakle Impal police station na konbo Rims road da laiba Sky Ostan da heart care operation ta wada miui ama laiki da wada Ibang manong ki miui sina doctor gi thong adu da pen da wada ki irang thoke ta wada madam chana police lag do na control ta ukre Praise na pangpa pau da hostel asidang ngasi operation tawda lai kitaba mihoy adudi wangkai ningtem pukri mapal dagi laisram ong bebe tombe sahi humfuga tarit mapuraiba ranjene takdo kasi ki matang de ibe tombi ki masanofi laisram devika na phangdora pada magi mama asi mamang tha agas kun ka mapanda har ki laina na badagi sky osna da lag tuni yang baga loina doctor ne ekpat test tawda basing adu mathangi numit da test tawge Ngarang numitang pung mapan khara khela pada hostel dagi test ki result punamak normal loire operation tawpa yaragani aduna pau pirak paga loina na ngasi ayo pung taret nangna da balagu aina pau viraki hostel asdagi pirak pa pau adagi matung inna pung taret nangna da bangasi ayo pung taruk makharom taba matamda hostel asda yo paga loina na operation tawki nungtil pung anirom taba matamda doctor na maki heart ki singli asi sada mafudragi chang da fulle Stain ani hap taba yaroi stain adi adu hap na lupa senpam deposit tau taba yaroi arapadagi kodak lupa lak ahum makai deposit tau ke adu ba senpam adu deposit tau kiba ikan kana tanam haki mama ibetombi laikite arakiba si angak papawe maki mama ibetombi asi ngasi hostanda chatringai mamang angan bada lai dumna chingba tha bagaloi na yonggi thabak ingkhang tarom laga tagat tagat tekna chatkiba mioi amabo Operation tawda sire abjit doctor singki asoibani operation tawna bagi tambak tawkiba test ki result forwa imung manung da pitok tabasi yamna laibak thibani aige indoor ki factory amada laiba worker taret masa matan da sijana ba thawrang badagi kangre Madhya Pradesh ki indoor lamdam da laiba company amada tabak tawwa worker taret masa matan da sijana ba honara badagi kalaure employees ni gado aukiba sahi kullong ki mamang dagi factory adu da tabak tawdun lairakibene haire Factory adugi manufacturing part amada laiba saksang amagi manungda makoi sing adu mathanta season pa honarambani auge bai yum sagaisana meta makoi bo tekda kaitana kanbang amabone hari baugi likul amagi matungina makoi na thabak tawriba company adugi authority na makoi taret po mafam atudagi atopa factory amada transfer tawna da honarabadagi peinda pafong do tra susat tawna da honarabani employee taret adu chawrakna sahi kullom factory adu da thabak tawrak labasing ni hari Gurgaon ki showroom manung da BJP losingba amma kaptan halam le Gurgaon area da leiba Firol ki showroom amma ki manung da sakhang da mioi makhan ngasi mafam adu ki local BJP leader Sokvir Khatana ko mioi amma kaptan halam le police official singna tawdok adu ki matang da mafam adu ki CCTV camera ki footage section le yangsi le haire tawdok adu sadar wazat manak da leiba Gurudwara lambi ki nakal da thoki bani haire Kulai matik sana fara mioi sing adu hana da ki showroom adu ki manung da leiram bani BJP leader adu na mafam adu da Sangki pada matung baram khangtana nongbai kaplak padagi maki haksang ki mafam kaya da nongbai baruna fan ki beni hari mafam adu da atai tukandar amri staff sing so matam adu da laiki nongbai ki makol ta padagi makoi chenthong na ki haire wakal mima nadraba mioi amam yamna phu padagi sire report masa ki jai kunthra rom suraba mentally unstable oraba mioi ama ngarang Assam ki Dhemaji district da miyamna phu padagi laikanaba ngamtana sire ana police ki report amana haire Police ke report matungina thawdogasi Rakut Kokep village da thokibani thawdogasi thokpagi pau hek phangbaga police ke team mafam adu da sangchendure irang adu ba control tawke tungda police na asokpa mioi adu hospital da treatment gidamak pukhat ki adu bo hospital yawrba matung doctor singnam hak sire an law thorakibani
Report singgi matungina laikidraba miyoi asina nupi amagi batambak mahagna pamliba angang adu laktuna puraga sienke. Maduda angang mama aduna lauduna mateng pangna na bahayjabadagi manhakdangna leiramba miyoi kharana faraga mahakpo tamthina phokibani haire. Sahi humpu suraba miyoi ama rape case ka mari lainana fare. Asam gi Kasar district ki manung chanba mafam amata masagi sahi taraga marirum surabi nupi maza ama. Sahi umpuram sura penufa amana kidnap tauraba matung nupi oibigi ikaya kumna bamangan ki habagi maralda. Polis na fare hari polis ki report matung ina fara pa nufa asina sahi nauribe. Nafi maza asibo tha ahumrom chupna kihen khangantuna hanjin rep tau ki bane. Fara pa miyoi asigi maming Joy Narayan Goriri kawi victim gi apopon polis da thautok asiga mari renana. Complaint taurok matung nufa atu fagi bane. Amarom da victim asina fongdora kibagi matung hina nufas na mahakpo draki mating na pangthalaba matung. Kasada puduna chatki mafam adu iyauraba matung ka amada mahakpo thonglon chinduna thamlaga rape tawki bani haire. Aroibeda content sing asigi markuiba pau khara asiba pau damjariba. Manipur local news YouTube channel asidagi yangberiba punama padaga sari. Channel asina domda kanarabadi subscribe tawi dribesna subscribe tawi ramaloinana. Like and share tawu sukawi kanupna makpo amakhanna thagasari.